Andak pangthokadoriba taranithoi suba Manipur Legislative Assembly election da BJP Manipur Pradesh ki mirep oigedaba ahanba tangka ki mingsing ngasi numit yungba matung fawda soidana laukthokloba yana leire. TOMTV na fangba pau ki matungina ngasi ahanbagi oina lauktokadaba mirep sing adu yenaba yaudraba Assembly constituency kuntradagi kuntranithoi fawbagi oiraba yai. Amaromda party asigi mirep singi list tangkak mari thona laukthoknaba sem sari hairi. Makata ng ngasi lauktokloba yai panariba mirep singi lista nauria pakhangakpa Assembly constituency yauna miyam na khaurang na khangling na ngainariba Assembly constituency marigi mirep singi ming yaurudaba yari. Pausina makata raduna BJP gi oina andro amasung wangkemda mirep oigedaba myoi singi ming laptokpada party asigi central leaders singna survey tobada phangkiba polga BJP Manipur Pradesh na pukhatpa minga manadabadagi lekhayama tathongna bahonabada awaba oikibani. Adubu central leaders singna lawrakpa warepta aroiba oinabagi phibam ama thamkibani hairi. Ningsingba yai tha asigi tang kunmanga da New Delhi da leiba BJP gi head office da party asigi oiba parliamentary committee gi mifam pangthoktuna mirep oigadaba myoi singi ming ayamba lepthokkibani. Madugi matung numit adugi numidang athengba fawda ticket lauthokadra haina miyamna panarambani adubu madumak oikhidrabasu ngasi fawbagi manungda sungsoi soidana ahanba tangka ki mirep sing lauthokani haina party asigi masin satpa myoi singna phongdona rakhibani.